asini Nepal gi ani suba get ahan get tungoineram laga ani suba so oiba roiba so oiba asi hek lanjin baga kakarbita bus parking manak naksil lale khallo mayam ato fare dudi hai camera se India chatte da lambi rom namdang on thok jage asom da loi baget amal India rom dagi lak padana number 1 get oidori bani aduga aigi tungum da le oriba hoji holam baget na roiba so oiba number 2 get ni do mamang da get do jogata ba se gi chawrang na meter chamri mo wali ado fare ai somna mu changchalak lage get number 2 lanchalaga manungda mu uhal lage handak su ahan baget tungoina bagumna ani su baget su tungoina raba matungda Nepal gi kakarbita da changle mayam mafam sida famli basing sigi maram su khangan jage ngasi date 18 April 2019 Nepal ga India ga thangnaba India gi mai kai da West Bengal area da election leiba maramna ngasi ban block leire India gi mai kai da gi maram aduna Nepal ga India ga chatok sasin tawada khonglong naba maramna ban block tabu hangba ngai nari mayam siga potharaga mayam gisu video asigi maramda mot thambiba comment da kawbi ganu aina khajik asoi bajarong labaso video asida mayam na puksel chauna ngakpi gani maramdi video ase minute ani ga second mari khaki oibani na atenwa matamda ai khara jangna ngang ba haibedo oire ado khajik asoi bajarong labaso mayam na puksel chauna ngakpi soigo punamak mayam na amuk comment da asi soire haina haibirak labaso hena harau jagani tungda mu soidana bo hona jage mayam gi comment tabu wakal la chingchalaga mayam na khangning bo wahang kaya comment da adum hangir ko jagani aina khangbo ragadi asumba paukum pi na bo hona jage mayam gi mateng tau jage ato mayam punamak se India da sana bagi damakta phamna ngai nari lambi thada banina lambi ban hangba ngai dana leiri ato phare mathangi upload torok video notification phangna bagi damakta khongsa channel ko subscribe to biro bell ki symbol na click to biro video si ko like to biro share to biro ano gida mayam puno ma ko haininga litana video se mineng tamina bagi damakta thagat chari।